thao gi measure what they haibdugi complaint ama social media da lakibdo adugi makha ta boina khoni check to laksa sida ngasi akoi pam sida laiba machine sing si hangdok da akoi sahi guding gi weight and measure na pam guding mak akoi manipur da 183 pam lai IOCL, BPCL, SPCL, amadi SR, OMC, all marketing company, mari city akoi retail outlet 183 gumal lagjabani sida akoi na sahi guding gi annually weight and measure ki staff sing na chatlaga akoi gi moi dispensing unit ki machine sing si akoi yearly punch tawjabani koi ngasi su pam sil laksaraga punching to ngasai ko yengminare mayam ga punna yengminabda punching si akoi akai ba pa karim da laijaram re simadi kain tawam re na thujage. Secondly, akoi na lairiba dispense to jariba akoi gi MS petrol line is mayam khunariba aduga akoi high speed diesel HSD se ani sin so akoi measure tawre yengjare measure tawre yengjaba matamda petrol da moi gi recorded density se 750.9 ni aduga akoi na Zik inspect of matamda phangari sina 750.5 ni variation si 0.4 aduga diesel dana recorded density as per chalan hai tare akoi gi pump sina logi rak matamda 838.9 aduga observed density na 839.4 aduna magi variation na koina phangjaba si 0.5 ni aduna koi gi variation si plus minus 3 si akoi gi rule gi makha da ya je aduna sigi variation si within permissible limit le hainai thamjage mayamda adagi. Secondly akoi ngasai liter manga gi kenda both petrol amasung diesel si kapaga yengjare kapaga yengbinaba matamda koi gi khenaba si around 10 to 15 ml gi marak ta koi variation si phangjai permissible limit na 20 to 25 ml si permissible limit ta laijabani aduna both density as well as measure sida koi si permissible limit ta laijare haibise media gi sinau singi thang dai thamjage aduna ngarang gi issue du da lakjaraga aina media gi sinau singa thamjaningbadi aina akoi 183 retail outlet laiba pamgi owner sing sida aina appeal plus direction am tam pizage media gi sinau sing chuda lairiba staff sing se koi gi nozzle pairiba isinau sing sida akanma direction pibiu training pibiu kauraga nuti gi tobiu public na lakku matamda public asin lakku matamda magi wakhal la to bakhala woni tabak atu kai chen manena koi gi thaulo matamda chani gi piu samang piu sawa gi piu ga koi meter de yengde ba adu duty di yoliba pamsi gi nozzle ka pi bangang sing sia sida akanma direction pibiu tare any pump hanno matamda thau hanno matamda